ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯅꯦꯇ꯭ꯔꯖꯤꯠ ꯃꯤꯇꯩ ꯑꯗꯨꯒ ꯂꯩꯐꯝꯅ ꯁꯒꯣꯜꯕꯟ ꯁꯥꯗꯣꯛꯄꯝ ꯂꯩꯀꯥꯏ ꯃꯃꯤ ꯇꯤꯚꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯁꯟꯗꯣꯛꯄꯤꯔꯛꯂꯤꯕ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯍꯥꯎ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯆꯜ ꯈꯣꯔꯤꯔꯣꯜꯗ ꯑꯅꯧꯕ ꯃꯉꯥꯜꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯩꯍꯥꯛ 15ꯔꯛꯀꯨꯝꯕ ꯁꯔꯨꯛ ꯌꯥꯖꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯔꯤ ꯑꯅꯧꯒꯤ ꯂꯥꯡꯗꯥꯏꯗ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕꯁꯤ ꯁꯩꯔꯦꯡꯅꯤ ꯑꯗꯨꯒ ꯁꯩꯔꯦꯡ ꯑꯁꯤꯗ ꯑꯩꯅ ꯈꯨꯠ ꯊꯥꯖꯔꯤꯕꯁꯤ ꯃꯤꯌꯥꯝꯅꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯅꯧꯕ ꯆꯍꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯅꯩ ꯑꯗꯨꯕꯨ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯔꯤꯕ ꯆꯍꯤꯅ ꯑꯋꯥꯕ ꯐꯅ ꯄꯤꯔꯝꯂꯒꯁꯨ ꯑꯅꯧꯕ ꯆꯍꯤꯅꯗꯤ ꯊꯣꯏꯗꯣꯛꯄ ꯑꯅꯧꯕ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯇꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯑꯗꯨ ꯅꯛꯁꯤꯜꯂꯛꯏ ꯃꯁꯤ ꯑꯅꯧꯕ ꯆꯍꯤꯅ ꯃꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯗꯦ ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯃꯤꯟꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯏ 2012ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 38ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗ ꯑꯅꯧꯕ ꯆꯍꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯑꯩ ꯑꯔꯤꯕ ꯆꯍꯤꯗ ꯀꯥꯏꯅꯕꯒꯤ ꯈꯨꯠ ꯍꯥꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯁꯩꯔꯦꯡꯁꯤꯡꯒꯤ ꯈꯣꯔꯤꯂꯣꯜꯒꯤ ꯂꯝꯗ ꯇꯧꯔꯛꯄ ꯊꯧꯔꯝ ꯀꯌꯥꯗ ꯑꯩ ꯁꯔꯨꯛ ꯐꯅꯌꯥꯝꯅ ꯌꯥꯖꯈꯔꯦ 10ꯃꯨꯛ ꯍꯦꯟꯅ ꯌꯥꯖꯈꯔꯦ ꯈꯔ ꯆꯤꯊꯖꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯗꯤꯁꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯁꯤꯗ ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯃꯤ ꯇꯤꯚꯤꯅ ꯄꯨꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯁꯩꯔꯦꯡ ꯑꯃꯇꯪ ꯂꯥꯟꯊꯣꯛꯆꯒꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯇꯤꯝꯁꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯅꯧꯕꯤꯅꯦ ꯌꯨꯝꯁꯤꯗ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯤ ꯈꯔ ꯑꯃꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯅ ꯏꯅꯥꯏ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯈꯔ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯅ ꯂꯥꯡꯊꯣꯛꯇꯅ ꯁꯔꯨꯛ ꯌꯥꯗꯕꯒꯨꯝ ꯎꯕꯁꯨ ꯎꯖꯩ ꯁꯩꯔꯦꯡꯁꯤ ꯑꯩꯅ ꯑꯔꯤ ꯑꯅꯧ ꯂꯥꯛꯏꯕ ꯆꯍꯤꯁꯤꯒ ꯆꯠꯈꯤꯒꯗꯧꯔꯕꯁꯤꯒ ꯕꯤꯗꯥꯏ ꯄꯤꯔꯝꯗꯥꯏꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯕꯨꯁꯨ ꯅꯤꯡꯁꯤꯡꯉꯒ ꯑꯩꯅ ꯄꯨꯁꯟꯖꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯏꯖꯕꯅꯤ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯔꯟꯙꯤꯔ ꯀꯨꯃꯥꯔ ꯀꯪꯂꯥ ꯁꯪꯒꯣꯝꯁꯪꯗꯒꯤꯅꯤ ꯑꯩꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗꯩꯗ ꯃꯁꯤꯡ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯖꯈꯤꯗꯦ ꯑꯩ ꯇꯁꯦꯡꯅꯃꯛ 3ꯂꯛꯇꯒꯤ ꯍꯦꯟꯅ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯩ ꯏꯁꯥꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯥꯏꯗꯅ ꯑꯃ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯒꯗꯧꯔꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯜ ꯇꯥꯛꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯆꯜꯂꯛꯄꯁꯦ ꯏꯁꯤꯡꯗꯒꯤ ꯂꯝꯕꯤꯗꯒꯤ ꯆꯤꯡꯗꯒꯤ ꯃꯥꯟꯗꯒꯤ ꯇꯨꯔꯦꯟ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯟ ꯇꯥꯛꯁꯤꯜꯂꯛꯄꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯅꯤꯡꯗꯨꯅ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯖꯒꯗꯧꯔꯤꯕꯅꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 38, 2012ꯒꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯃꯤꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝ ꯍꯥꯏꯕꯗꯤ ꯈꯣꯔꯤꯔꯣꯜꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕ ꯃꯌꯥꯝ ꯃꯐꯝꯗ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯤꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯨꯡꯁꯤꯕꯒ ꯅꯨꯡꯁꯤꯕꯤꯒ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯎꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯃꯁꯤꯒꯤ ꯑꯊꯤꯡꯕꯁꯤ ꯂꯩ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗ ꯊꯝꯖꯕ ꯊꯤꯝꯅꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯁꯩꯔꯦꯡ ꯃꯁꯤ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯦ ꯊꯃꯣꯏꯗ ꯄꯤꯔꯛꯄ ꯏꯍꯨꯜ ꯃꯥꯒꯤ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯂꯥꯛꯏꯕ ꯏꯊꯤꯜ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕ ꯁꯤꯒꯤ ꯊꯤꯝꯁꯤꯗ ꯏꯖꯕ ꯁꯩꯔꯦꯡꯅꯤ ꯊꯧꯔꯝ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯠꯂꯤꯕ ꯆꯍꯤ 2023ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 38 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯟꯗꯣꯛꯆꯒꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯩꯗ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡꯁꯤ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯏ ꯐꯠꯇꯕ ꯋꯥꯈꯜ ꯊꯥꯗꯣꯛꯍꯟꯖꯅꯤꯡꯏ
ꯑꯗꯣ ꯑꯐꯕ ꯉꯥꯛꯇ ꯈꯟꯕꯤꯔꯒ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯆꯍꯤ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯅꯣꯜꯂꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯆꯣꯡꯊꯥꯝ ꯅꯣꯂꯤꯅꯤ, ꯂꯩꯐꯝꯅ ꯎꯔꯤꯕꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯟ ꯅꯤꯌꯥꯔ ꯔꯤꯝꯁ ꯒꯦꯠꯇꯒꯤꯅꯤ꯫ ꯑꯩ 3-4ꯔꯛ ꯁꯔꯨꯛ ꯌꯥꯖꯈ꯭ꯔꯦ ꯁꯩꯔꯦꯡ ꯊꯤꯕ ꯑꯃꯗꯤ ꯋꯥꯔꯦꯡ ꯄꯥꯕꯅꯆꯤꯡꯕꯗ꯫ ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏꯗ ꯍꯥꯏꯔꯤꯕ ꯁꯟꯗꯣꯛꯄꯤꯒꯗꯣꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯂꯥꯟꯊꯣꯛꯆꯒꯗꯣꯔꯤꯕꯗꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯖꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯊꯨꯡꯅꯕ ꯑꯃꯗꯤ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗ ꯕꯦꯖ ꯇꯧꯔꯒ ꯑꯩꯍꯥꯛꯅ ꯄꯥꯔꯁꯣꯅꯤꯐꯥꯏ ꯇꯧꯔꯒ ꯑꯣꯛ ꯃꯆꯥ ꯑꯃꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ ꯂꯣꯏꯅꯅ ꯑꯣꯛꯁꯤꯕꯨ ꯂꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯈꯜ ꯄꯥꯟꯗꯝ ꯑꯅꯤꯁꯤꯗ ꯕꯦꯖ ꯇꯧꯔꯒ ꯑꯩꯅ ꯏꯖꯕ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯦꯡ ꯃꯆꯥ ꯑꯃꯅꯤ꯫ ꯃꯃꯤ ꯇꯤꯚꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁꯄꯨ ꯎꯠꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯔꯤꯕ ꯃꯃꯤ ꯇꯤꯚꯤꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯅꯤꯡꯏ꯫ ꯂꯣꯏꯅꯅ ꯀꯌꯥꯗꯤ ꯃꯃꯤꯡ ꯆꯠꯇ꯭ꯔꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯇꯦꯂꯦꯟꯇꯤ ꯂꯩꯖꯕ ꯎꯠꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯀꯌꯥꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯟ ꯑꯩꯈꯣꯏꯅꯗ ꯈꯪꯖꯩ ꯑꯗꯨꯒ ꯑꯇꯥꯕ ꯑꯎꯕꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟꯇꯦꯁꯟꯗꯣ ꯄꯦꯟꯕꯤꯒꯅꯤ ꯈꯟꯖꯩ꯫ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯁꯥꯟꯇꯤ ꯄꯨꯕꯤꯔꯛꯅꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯑꯁꯥ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 38ꯗ ꯄꯨꯛꯅꯤꯡ ꯇꯥꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯀꯩꯁꯥꯝ ꯕꯤꯖꯣꯏ ꯀꯨꯃꯥꯔ, ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯩꯁꯥꯝꯊꯣꯡ ꯈꯣꯗꯥꯝ ꯂꯩꯔꯛꯇꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯄꯤꯔꯤꯕ ꯊꯧꯔꯝꯁꯤꯡꯗ ꯋꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯁꯩꯔꯦꯡꯁꯤꯡꯗ ꯑꯩ ꯆꯥꯎꯔꯥꯛꯅ ꯏꯄꯤꯁꯣꯠ 6-7ꯀꯨꯝꯕ ꯌꯥꯎꯖꯈ꯭ꯔꯦ꯫ ꯑꯔꯤ ꯑꯅꯧꯒꯤ ꯂꯪꯗꯥꯏ ꯍꯥꯏꯗꯨꯅ ꯗꯤꯁꯦꯝꯕꯔꯒꯤ 38 ꯄꯨꯡ 9 ꯇꯥꯕꯗꯒꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯁꯩꯔꯦꯡ ꯑꯃꯒ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯖꯔꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯤꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯁꯤꯅ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯁꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯠꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯒ ꯁꯩꯔꯦꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯑꯅꯧꯕ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯃꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯗ ꯐꯪꯈ꯭ꯔꯕꯒꯦ, ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯒꯦ ꯍꯥꯏꯕꯗꯨ ꯎꯠꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯩꯅ ꯊꯧꯔꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯃꯥꯖ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ꯫ ꯁꯃꯥꯖ ꯑꯃꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩ꯫ ꯈꯦꯠꯅꯕꯁꯤꯡ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤꯗꯃꯛꯇ ꯇꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯈꯜꯗ ꯊꯝꯃꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ꯫ ꯗꯤꯁꯦꯝꯕꯔ 38 ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏꯒꯤ ꯊꯧꯔꯝꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯗꯤꯁꯦꯝꯕꯔ 38 ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏ ꯍꯥꯏꯗꯨꯅ ꯃꯃꯤ ꯇꯤꯚꯤꯅ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯁꯟꯗꯣꯛꯆꯒꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯈꯣꯏꯗꯥꯕꯤꯅ ꯌꯦꯡꯕꯤꯅꯕ ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯑꯁꯣꯏꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯃꯤ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯅꯦꯁꯣꯔꯤ ꯁꯣꯔꯥꯏꯁꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ 12ꯃꯨꯛꯇꯤ ꯁꯔꯨꯛ ꯌꯥꯖꯩꯑꯅ ꯑꯩ ꯋꯥꯈꯜꯗ ꯊꯝꯖꯒꯦ꯫ ꯗꯤꯁꯦꯝꯕꯔ 31ꯁꯤꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯪꯇꯗꯤ ꯍꯣꯡꯍꯟꯕ ꯉꯝꯗ꯭ꯔꯕꯣꯏ ꯍꯥꯏꯕ ꯁꯩꯔꯦꯡꯗꯨꯅꯤ꯫ ꯑꯗꯨꯒ ꯁꯩꯔꯦꯡꯁꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯁꯩꯔꯦꯡꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯤꯝꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯕꯗꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯉꯥꯡ ꯑꯣꯏꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎꯒꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯗ
ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯁꯤꯒ ꯁꯥꯒꯣꯟꯅꯗꯅ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯑꯍꯣꯡꯕ ꯑꯑꯣꯟꯕꯁꯦ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯈꯟꯖꯩ ꯑꯗꯨꯕꯨ ꯏꯉꯥꯒꯤ ꯃꯦꯡꯂꯕ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯁꯦ ꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯣꯡꯍꯟꯕꯁꯤ ꯉꯝꯗꯦꯕ ꯑꯗꯨ ꯃꯁꯤꯒꯤ ꯍꯣꯡꯍꯟꯕ ꯉꯝꯗꯕꯒꯤ ꯊꯤꯝꯁꯤꯗ ꯑꯩꯅ ꯏꯖꯈꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯏꯃꯤꯡ ꯅꯤꯉꯣꯝꯕꯝ ꯃꯂꯌꯥꯆꯅꯨ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯣꯡꯕ ꯃꯈꯥ ꯅꯟꯗꯩꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯍꯟꯗꯛꯀꯤ ꯑꯔꯤ ꯑꯅꯧꯒꯤ ꯂꯪꯗꯥꯏ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯑꯩꯅ ꯂꯥꯟꯊꯣꯛꯀꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯇ ꯕꯦꯁ ꯇꯧꯖꯕꯅꯤ ꯂꯥꯟꯁꯤ ꯉꯁꯤ ꯂꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯗꯕ ꯑꯗꯒꯤ ꯍꯌꯦꯡꯁꯤ ꯑꯃꯨꯛ ꯇꯞꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯁꯟꯕ ꯅꯥꯏꯗꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗ ꯕꯦꯁ ꯇꯧꯖꯕꯅꯤ ꯃꯁꯤꯒꯤ ꯅꯨꯡꯅꯥꯡꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯏꯊꯤꯜꯗꯨ ꯄꯨꯊꯣꯛꯆꯔꯒ ꯏꯖꯕ ꯁꯩꯔꯦꯡ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯔꯨꯛ ꯇꯥꯡꯀꯛꯁꯦ ꯏꯄꯤꯁꯣꯠ 15ꯃꯨꯛꯇꯤ ꯁꯨꯖꯔꯦ ꯃꯔꯨꯑꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯄꯥꯊꯣꯛꯄ ꯑꯗꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄ ꯃꯁꯤꯗꯩꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯁꯤꯒꯁꯨ ꯍꯩꯖꯗꯕ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯣꯔꯤꯔꯣꯜꯁꯤꯕꯨ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯅꯕ ꯍꯣꯠꯅꯔꯤꯕ ꯃꯃꯤ ꯇꯤꯚꯤꯁꯤꯕꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯖꯔꯤꯕ ꯂꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯆꯍꯤꯒꯤ ꯕꯤꯗꯥꯏ ꯄꯤꯔꯝꯒꯗꯕ ꯀꯥꯏꯅꯒꯗꯕ ꯅꯨꯃꯤꯠ ꯍꯥꯏꯅꯕ ꯇꯥꯔꯦ ꯇꯥꯡ 31 2018ꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯩꯈꯣꯏ ꯃꯃꯤ ꯇꯤꯚꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯥꯡꯖꯗ꯭ꯔꯕꯤ ꯑꯩꯈꯣꯏꯅ ꯂꯥꯟꯊꯣꯛꯆꯒꯗꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛ ꯁꯩꯔꯦꯡ ꯑꯃꯈꯛ ꯂꯥꯟꯊꯣꯛꯆꯒꯦ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯑꯣꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯆꯥꯟꯅꯔꯦ ꯃꯤꯑꯣꯏꯕꯗꯗꯤ ꯂꯥꯟ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯦ ꯍꯥꯏꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯐꯠꯇꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅ ꯄꯨꯈ꯭ꯔꯒ ꯍꯌꯦꯡ ꯑꯅꯧꯕ ꯆꯍꯤ 2024ꯅ ꯂꯥꯛꯄꯗ 2024ꯅ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯕ ꯑꯗꯨꯒꯨꯝꯂꯕ ꯁꯤꯗꯩꯁꯤꯗ ꯏꯖꯕ ꯁꯩꯔꯦꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯈꯖꯤꯛꯇꯪ ꯈꯟꯊꯕ ꯍꯥꯏꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯗ ꯁꯥ ꯎꯆꯦꯛꯇꯒꯤꯁꯨ ꯃꯤꯑꯣꯏꯕꯅ ꯍꯦꯟꯅ ꯋꯥꯈꯜ ꯂꯩ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯑꯣꯏꯔꯒ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯖꯥꯠ ꯃꯥꯟꯅꯩ ꯃꯥꯟꯅꯗꯦ ꯍꯥꯏꯗꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯃꯥꯡ ꯑꯇꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯦ ꯃꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯃꯁꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯊꯧꯔꯝ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 31 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯁꯟꯗꯣꯛꯆꯒꯅꯤ ꯑꯗꯨ ꯊꯧꯔꯝ ꯑꯁꯤꯗ ꯃꯃꯤ ꯇꯤꯚꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯇꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯆꯔꯤ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯀꯨꯟꯖꯤ ꯀꯤꯁꯣꯔ ꯑꯗꯨꯒ ꯂꯩꯐꯝꯅ ꯆꯤꯡꯉꯥꯔꯦꯜ ꯇꯦꯖꯄꯨꯔꯅꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯁꯩꯔꯦꯡꯁꯤꯗ ꯃꯈꯜ 1 2 3 ꯑꯩ ꯂꯥꯟꯊꯣꯛꯆꯅꯤꯡꯉꯤ ꯑꯗꯨ ꯁꯩꯔꯦꯡꯁꯤ ꯑꯩꯅ ꯄꯥꯝꯖꯕ ꯃꯈꯜꯒꯤ ꯁꯩꯔꯦꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯁꯥꯒꯠꯅꯕꯒꯤ ꯄꯥꯝꯖꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯐꯣꯡꯗꯣꯛꯆꯗꯣꯔꯤꯕꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯈꯤꯕ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯂꯝꯕꯦꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯈꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯟꯊꯨꯡꯐꯝꯗꯨꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯨꯝꯕ ꯃꯃꯤ ꯇꯤꯚꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯅ
ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯁꯤ ꯋꯥꯈꯜꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯊꯁꯤ ꯑꯩꯈꯣꯏ ꯈꯟꯊꯕ ꯌꯥꯝ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯎꯖꯕ ꯂꯣꯏꯅꯃꯛꯇꯤ ꯅꯠꯆꯗꯦꯀꯣ ꯑꯗꯣ ꯋꯥꯈꯜꯁꯤ ꯐꯖꯅ ꯈꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯄꯣꯠꯁꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯈꯟꯊꯔꯒ ꯃꯐꯝ ꯃꯇꯝ ꯌꯦꯡꯉꯒ ꯇꯧꯕꯤꯕ ꯆꯨꯝꯒꯅꯦꯅ ꯑꯩ ꯈꯟꯖꯩ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯔꯨꯕ ꯃꯇꯝ ꯑꯃ ꯑꯣꯏꯕ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯦ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯋꯥꯈꯜ ꯌꯥꯝ ꯃꯨꯟꯅ ꯈꯟꯁꯤ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯁꯤ ꯏꯔꯥꯡ ꯐꯨꯔꯥꯡꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯃꯤ ꯇꯤꯚꯤꯁꯤꯗ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 38 ꯑꯁꯤꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ